Government of India mamang chahigi December kuntaret Jaliarang United Front ZUF ka cessation of operation sign tawnakrabagi tungda ngarang New Delhi da nakal ani ke marakta ahanba tangkakki oina wari sanakhre. ZUF ki maikaidagi India government ta mari leinaba che changsing loinana charter of political demand sing yawba cherol ama ZUF ki maikaidagi lankhat ke nakal ani na front asina taliba demand singbu mamutana khangbaga loinana front asina taliba maru oiba demand ama oiriba homeland gi wafum ase thabakta onthokpa yanaba makhatana nakal anina wari sanaba haina yanake wari sanaba duda freedom fighter amasu oirambata natana Jaliarong people convention gi president su oirambi Rani Gaidin Liu ningzaramba Jaliarong gi political issue asibu loisinabasu khanake Panbayai madudi front asina haipau jadunang amade Rani Gaidin Liuna manglamba tonganba Jaliarong singi homeland adubu fangnaba Jaliarong kanglupke ihul khangna demand tawduna lakhibane ahanba tangkakki oina ngarang nakal anina wari sanaba asina Jaliarong miyamna matam kuinadagi mangduna laklaba mang adubu mangfaungnabagi ahanba khongkap kanba changsillakli haibadu takle haina ZUF ki deputy secretary Ministry of Information and Publicity Alur Saikhona Thadorok Pacherol Amada Khangalakle